Pabung birena Manipur praja mayangi awabase ubiduna amutangdi hanagi punsida halaknaba amtani sinbiyo pabung di Manipur gi semne mapi maptangjuna teko rili kemda leibiri silnaw mayamda pija pitak tawi harise praja mayamda gisu laira boy gere ina khunbor gere lekai da khunda jang dun donation da matung Manipur gi Jiribam district hariba mafamje karimta land yobo mafam oibu natteba adubu hadaki matang sida in onona siri hariba mafam sida amu land jim hawreba kamai Hi Mayam Punamakpo aigi channel sida taram nokjeri ado hojing Manipur gi oriba situation je adu kimatik phatre thogdo wa thok thoiba ngahak leite loiba khamba sung ai nai deba ko Manipur da hoji tawri je irang se phagadra haga phaba ko budi suklai lerak taba adum macit li hawbagi type da adum hongdo hongjin taraga adum mafam amadagi amada lan je suklem lepa habadu mudi oide aduduna praja mayam dadi adu kimati waba ohelle hoji leiriba relief camp da leibiriba isilnaw halaman mayam leibiriba ngakani chi mayam se lan china maram oiraga sahi ama helakla si phawda mayum da hanba ngamdana relief camp da adum leirneba relief camp da leibagi awaba sidi leitaba mina di khangaroiba ko akhoi su leirubu natte adoi tar su leitaba mina di khangadaba natte ba kamaina leirangani moida kali maning thungangani yum da leiba akhoi bukta ningba thungdaba mayam leiba adubu relief camp da leiriba singjidi kamaina tawi no makhatangi ayuki nungdangi chak pijai habagi government gi side gi smaina chak pijai habagi adum social media da oiro news da oiro adum sugumba jide adum paujing je taraga khotla leiriba ngakani akhoi ju taribani uribani mayam su loi ubirangani bako smaina leiba jing jida kappa ga akhoi ju yumda haninge yumda leiraga nena taba punsi do khoi ju pamen haiba adum government gi side gi di kari lokhala ikaramba kamain haini akhoi haulaji haurupa kanjidadi akhoi CM pabung biren masabona su haibigi ba kari haina hagi lanjida haidi yum mai chakpi chakraba mayam je aina yum kai sabiduna mayam jibu tangdu leitaba phibam da hanjil hanaba aina hotnagani haidar mayam da thajaba bigi ba adu thajabaduna mayam da lanje harku matamdu da e akhoi gi dama akhoi gi CM ne lepiri ko haidar mayam je mathamoi da chawthok da leiramme ba adubu tapna hoji phawda sahi ama hela abaji phawda karimta improvement adugi leiraktaba haidi yum kai sabiba nataba adagidi akhoi ji mafam jana lehenba ju nataba aduna akhoi je yamna awaba phibam amada leiba habdo leine ba hoji leiri singje adagi government gi side gi khatang ju natte ko relief camp da leibiri ba silnaw mayam da pija pita tawi harise praja mayam da gisu laira boy gere ina khunbor gere lekai da khunda jang dun donation daraga angam ba aigi chi haragane ko adum areba injang na pibu oiro paisa nusa yamare pa tara da collection tawrju sumai taraga mayam amana adum mating tawbiri ba ko akhoi adum praja jingje laira boy su ina khunbor su punna adum hingdabdi yade haidar mayam da ju mating adum tawribani mating tawi haiduna ju apen habadi de oigadaba natteba kamaina su oigani aigi isagi yum leina bukta aini isana tanjabadu bukta apen habado leitabagi kitang phangera mayam phangera adum matam gi thabak suba loi sanariba ngaktani adubu wabana khamtheng habadi de oire relief camp da leibiri bisinlaw mayam se segi wari ni mathak misabu Manipur jida tariba dasa je aduki matik taiba kari dasa mu tasale le na phuda da na masai da Manipur da tariba le je pura angakpagi phibam da ne ba ko tariba le na phuda da na yung kai leramba haidi tin kai je loire pura jarab ki maung da ne leiriba aduki matik khudong cha da ba habadu o helle adagidi farm tawjaraga haidi injang na pi mana masing tharaga dum hingjari ba farm tawjari ba lau singo tawjari ba mi sing da so aduki matik awaba pi je ba sigi awaba je loi dringe matam khara mu gap leraga ising chaw mu laksal ising chaw lak pasita kem kari mu tawre tore leirai mu kai dana masai da adu dei mu yung kai kaya mu thumme ising jange adu de hentok da relief camp da leiri ba sing da jung yawre ising chaw ni yaw da ba jaga leitre ayo ba jaga da de aduki matik phibam chadana lu na yawre ba sigi tawa mayam je de 80 na aduki matik 80 ki ibung ipwa sing da jo mateng yam na chaw no pang bagi mami khoi ju ujai ko adumai taw da mayam mateng pang taraga su awa ba habdi di loi ba khamba de sunga ai nai rak ba natre smai taw da na khoina smaina sum leiribani awa na mayam je khangaga leiribani adubu
relief camp da leibadagidi akoi haidi kamain haini yung kai lenabu phudagiba oirasu ising ichau mayam changdana leiba oitaragasu yung kai haibadumdi mang tak haibadumdi oiba natriba ko government gi side dagi akoina mateng haigera mateng pirakte haigera pi haigera sugumba ngai dingai marakta oirasu moina pine bu haitaragasu akoina ngai dingai maraksida akoina dum yana ba yung kai do semjellaga or ising chawriba ising thumiba yung kai jingdasu ising do handargaga akoi changba yaeba changaga leiba yaeba adubu relief camp da leibiriba isilinaw mayam dudi karamba mafamda moina chatla leiruduise karamba yumda moi asengba yum oiruduise leibam leiba natteba aduna boidi nong tare relief camp da leiduni nuksa sare ising mi chawla len tare every amma hekta lakpa yaeba ko war jiba makhal lakpa yae adubu moigi leifam de relief camp da dum oiga leiriba hoji phawada anda kanan hena warangani habado dum mayam ju dum khangbiyoba sahi ama hela aba matung Manipur ki Jiribam district hairiba mafamje karimta lan yobu mafam oiba natteba adubu hadaki matang sida in onona sigi hairiba mafam sida amu lan jim haureba kamaina haurage habda Jiribam da tariba khogi meitai sing haitare meitai sinau sing je mu kamaina tawri sumaina lan si lakadori haibagi information kharaga phangnabadagi mai tabudagi kai haitare akoibu ngapi senbiba haigadra senbidaba bu haidura kamain haidur khongde air kambuna khoibu help to birini haidana mokhoje mafam sabam mafam amda thabiduni haidana safety oiba jaga da thamduni haidana moibu hontok piraga pubireba ko aduga relief camp amda thambire moije hoji thambireba matung moina leitraba matamjida hana mamang thakta yummai thagibado adugi system chap manana mu mi leitre haiba kanda yummai takhatana mu thareba asuki matik adi kari khalangani kari phawrangani thamoidida aigi pochai ama mangba even lupa tara amukul mata hawbadu bukta akhoje wakhal nungaiba nateba adubu yum ama mai tumna chakhiba haibase inaunong namu sumaina phongphong sana taropasida kanagum bi imtagi thamoida nungaiba haibatu amata oira maroiba pendaba mayamna kamaina phungtokani kamaina haigani haidana mayamna lerangani adubu si thokpasida pawung CM biren samunong haibireba chapmanaba same word ni ko haidusi so kamainong haibire mayam yum mai thagiba khudingmak aina mafam chana yum kai saduna mayam jibu tangdu leita phim thanjalangani aigi action yengbiyo haidana hayeba sigi word che adu mamang dagi haya lakpaneba adu thabak toina pangthok pirakpra haibadi ngasi bawda uba phangjadri pangthok ke haibagi asadi dum leibirangani adu bunga si phawdi sahi am hela base uba phangdana leidi sigi leiringe mathakse inaunung jiri bangi thawdok chemu tholakpaneba sigi thoba matung nonini leraga mayam ju wakhal dung haktang di nungaire smaina yung kai chabiraga mafam chana leibini harabani thambini harabani na adugi nonini leraga ai mafam do Jiribam jida soidana ai lakani habigi thajaba pibaduna mayam je haraure je harauna dana leire adubu CM masa laktringe tagi haitare masa yaurtringe da hana magi escort team hana thabire laibak thiba hairaga de escort team jida oina dasa tare habidi moi da su yaun ambush tawreba ko ambush tawbodagi di moi aso open yawe adubu pabung birena amuka haire aingonda haidi magi escort team da fawo sumaina ambush tawra isinadi ai yauram taraga di aingonda tawrpa chap manai haidana mana sida jenariba haidi khulai sijinnaduna haitare ko kamain haini phajabilon daga hairigatra sum attack tawriba kangbu jingjibu mana action lokhatkani haidana mayamda thajaba pi aduga ngasi Jiribam da hoji oiriba fibam jida Jiribam da lakani hairam baju pabung CM bire masama cancel tawthokre aduna mayam da khoirang khoichang ba haibdo oi ko Jiribam gi praja singna andi yamna thajaba thamuraga sumaina akhoi bunga pi senbini hairam maga sumaina lak kanin haibiramba thajaba biramaga laktabasida sukki matik moida wakhan handaba adugumba yamna lei yamna awaba haibdo ohelle adu aina mayam sida gi haijaning ba mana atei natteba akhoi Manipur da leiriba hadi central force mayam je aduki matik yamiba state force yaudраga su adum yagadra haina de ine khalle hek hawropodiki haunane khambra pabungna order ama thopiramagadi haidi cookie hatlu maitai kallu haiba nattaba ngasi phawda maitai amatana ar noina cookie je hatlu akhoi kallu haiba wahayem ta ngasi phawda taramroi ba chahi ama hela aji phawda ngasi maksu haiba leitriba Jiribangi chinnausina adubu akhoina pamjabadi praja mayamna maitai sina pamjabadi cookie hatlu haiba natteba air leibiriba samraipa leibiriba central force leibiriba mayam je ano busu mayam lakribani ko jan horko matamdagi leibiriba mayam sina cookie na khulai thage taroko matamda ju adu do thagano haidana moibu
ngakthokpiyoba adagi maitei na ju khut hange haiba matamda maitei ju noi ju khut hanba yaroi haidana moina mayai de leibiraga ngakthokpado adu do pamjayeba ko adu maina ngakthok haninge pabung gi side gi smaina thamhaninge akoi gi wakhalon dadi ngasi fawada manipur gi CM gi side gi order se tawbitriba haibadi akoi ju khangjaninge haidi AR na amada khatang side amada khatang support tawbagi mami adum mayamna haibadagi tabadagi adum uriba khangiba ngaktane ba ko social media sidagi aduduna pabung na order tawbitriba order tawragana mokhoina chattabu oitaragadi makhoi che thambagi kari kana ba leibage adu sarupudi central force moi thambagi akoina moi thamuriji atai kesnate akoi gi iramdam Ema Leibak Manipur sibu ngakpiyu haidana thamjaba khatani si phabuda moina control toba ngamdragadi ngakpiba ngamdragadi makhoi gi maramdamda halan gibani hena phare kaidawna aduga akoina akoi isagi iramdam ngakjabani hena phare akoi gi prajana aduna smaina ngakpa ngamoidaba kangbujingdudi mayumda magi jaga halan gibani halan khraje aduga akoi isana isagi iramdam akoi puna ngakminarase sida amang haihawge sida masida layeba mi jingje BJP Congress habagi sigi vote ki matang amta pusanagum se kaigin habda BJP ogera Congress ogera matam gini moidi Congress na kaaba matam da ju BJP ki mi dum yawgini BJP na kaaba matam da ju Congress ki dum yawgini basidi politics habidi politics ne sidi akoina khutingjel bo yab natte adugi sorpudi amatta oina BJP Congress hablai tana any dol ama hekta leitana punna khusamnaraga akoi gi ireibak iramdamse amtong punna kanminahorsi mayam punna yai phaminarase ingna chikna leiba haiba lamdam ama haibado amtong punna oiminarse akoi punna honaminaduna ngasi mak asukoina thokleiba irangsida haidi Prime Minister Narendra Modi gi side tagi Manipur gi oiba phibam sida wahai amatta hayadabase simadi sathina dungaite kayin haida madi India gi oina makok ni maruni obirise mana wahai amatang mana decision amatang lawba matamda Manipur gi irang se chap laung lekhido bungaktani adobo magi side gi wahai amata haidabase yam thina nungaite Manipur praja mayam gi je Manipur praja mayam na so amatta nungaina de sije aduduna mayamna haidi Manipur de leibiriba MLA singna haitare ko pulap punna amutang Haimina si haibiyo haidi Prime Minister Narendra Modi yongnara bamtang haibiyo Manipur gi irang si amutang dilotion minaraga akoi pun amtang ingna chikna leiba pame leiminase haidana ado mayam hojiti online gi matamnina India manungda leibiriba or atopa foreign country da leibiriba isinau singna ai ngasi gi video sibu yengbiba yaragadi share to thopiduna ngamliba mokhai share to thopiraga PM Modi yongnana bamtang hona minase aduga mayam punna support to minaduna akoi gi Manipur Ema Leibak damse amutang santi oiba lamdam haibado oinana bamtong hona minase adu aigi video sigi he makada #peace in Manipur haina mayamna comment option biramo ado aigi oina dinga sigi video se haining banganging badi mayam lei adubu mayam hairaga sum kai mayangi kamain haini khangde mayamna ju taning de haiba sum mayam lakani adubu aigi ngasi haigri bangang ri mayam jita aswaran yawgo ju mayamna ngakpiyo aduga ju dum mayamna ju dum haibir o engonda nangi siji soi nangi siji smaina haihaning de habdu dum comment dum toksen biramo ay dum taramna dum okjeri aduna aroibada pabung birena Manipur praja mayangi awaba se ubiduna amutangdi hanagi punsida halaknaba amtani sinbiyo pabung di Manipur gi CM ne mapi mapam oirubanina akoi de angang ne aduna akoi gi awa ana share punmamak pabung da tobum thokpanina akoi di pabung da haijaba natana kashu upai lejade pabung na amutangdi hanagi punsida tangdu leitaba punsi habado amutangdi ohenbiyo haina na chan haijari aduga India gi Prime Minister Narendra Modi da so aina appeal tawjaninge adude ai khogi Manipur se amutang di kanbiyo please step our Manipur aibu nungsibiduna aigi channel se subscribe tawiriba isilinaw singna adongi social media platform da haidi Facebook Instagram Twitter da #peace in Manipur haidana mayamna thabiramo aduga iroinana ngasigidi egi video se nungaibiragadi mayamna like share subscribe tobo kawbigano aibu nungsibiyo aibu support tobiyo aduga soikhilan kiba kayama yaragastu mayamna aibu ngakpiyo ngasigidi video se matang saida listengerge thank you bye